ꯃꯉꯥꯡꯁꯨ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯂꯝꯒꯅꯤ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯂꯥꯛꯈꯤꯗꯕꯒꯤ ꯑꯗꯨꯕꯨ ꯑꯩꯅ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯖꯤꯟꯈꯤ ꯇꯨꯁꯤꯟꯕꯗ ꯈꯣꯡ ꯁꯣꯛꯂꯦ ꯍꯥꯏꯅ ꯅꯪ ꯍꯜꯂꯕꯣ ꯍꯟꯗ꯭ꯔꯤꯌꯦ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯂꯥꯛꯇ꯭ꯔꯗꯤ ꯅꯪ ꯁꯥꯎꯔꯅꯣ ꯑꯩ ꯇꯨꯁꯤꯟꯕꯗꯅꯦ ꯈꯣꯡ ꯁꯣꯛꯂꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯦ ꯃꯉꯥꯡꯗꯨ ꯑꯩꯒꯤ ꯋꯥ ꯇꯥꯕꯗ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯂꯤꯅꯣ ꯀꯔꯤ ꯍꯣꯁꯄꯤꯇꯥꯜꯗꯅꯣ ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯀꯦ ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯅꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯍꯣꯁꯄꯤꯇꯥꯜꯗꯅꯦ ꯄꯪꯂꯥꯞ ꯂꯥꯞꯅꯕ ꯃꯐꯝ ꯅꯠꯇꯦ ꯃꯉꯥꯡꯗꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯌꯧꯔꯛꯈꯤ ꯑꯩꯅ ꯃꯤꯅꯝꯈꯤ ꯏꯆꯦꯅ ꯑꯩ ꯑꯣꯏꯈꯤ ꯑꯩꯅ ꯏꯆꯦ ꯑꯣꯏꯈꯤ ꯃꯉꯥꯡꯗꯨ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯍꯥꯏꯔꯛꯏ ꯅꯃꯤꯠ ꯏꯊꯛ ꯊꯛꯈꯩ ꯇꯧꯅꯤꯌꯦ ꯑꯩꯅ ꯏꯆꯦ ꯁꯨꯔꯃꯤ ꯁꯥꯔꯒ ꯍꯥꯏꯔꯛꯏ ꯃꯤ ꯅꯥꯔꯤꯉꯩꯁꯤꯗ ꯍꯥꯏꯔꯨꯔꯅꯨ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯉꯥꯡꯅ ꯍꯪꯂꯛꯄꯅꯤ ꯏꯆꯦꯅ ꯈꯨꯝꯂꯛꯏ ꯌꯥꯝ ꯊꯤꯅ ꯁꯣꯛꯄꯗꯤ ꯑꯣꯏꯗ꯭ꯔꯦ ꯃꯉꯥꯡ ꯑꯗꯨꯗ ꯍꯦꯛꯇ ꯐꯝꯃꯣ ꯌꯥꯅꯤꯗ ꯑꯩꯁꯦ ꯃꯉꯥꯎꯗꯤ ꯌꯥꯝ ꯊꯤꯕꯖꯥꯠꯅꯤ ꯃꯍꯥꯇꯧ ꯉꯝꯕꯤ ꯍꯥꯏꯕꯗꯨꯅꯤ ꯋꯥꯔꯤꯁꯦ ꯁꯨꯝ ꯀꯣꯏꯊꯣꯛꯂꯨꯔꯦ ꯀꯣꯏꯊꯣꯛꯇꯕꯁꯨ ꯌꯥꯔꯛꯇꯕ ꯑꯗꯨꯅꯅꯤ ꯅꯤꯡꯁꯤꯡꯂꯤꯕꯔꯥ ꯋꯥꯔꯤ ꯃꯔꯛ ꯊꯠꯈꯤꯕꯗꯨ ꯑꯩꯗꯤ ꯀꯥꯎꯗ꯭ꯔꯤ ꯋꯥꯔꯤ ꯂꯤꯔꯒ ꯀꯥꯎꯖꯤꯟ ꯊꯤꯔꯗꯤ ꯋꯥꯔꯤ ꯃꯄꯨꯡ ꯐꯥꯕ ꯉꯝꯒꯗ꯭ꯔꯥꯅꯦ ꯑꯩꯒ ꯏꯆꯦꯒ ꯁꯣꯄꯤꯡ ꯂꯥꯛꯈꯤꯕꯅꯤ ꯏꯆꯦꯒꯤ ꯒꯤꯐ ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯨꯋꯥꯡꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤꯕꯅꯤ ꯂꯨꯋꯥꯡ ꯂꯥꯞꯇꯛꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯛꯏ ꯃꯤꯠꯇ ꯁꯟꯒ꯭ꯂꯥꯁ ꯑꯃ ꯍꯥꯞꯄꯤ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯀ꯭ꯋꯥꯇꯔ ꯄꯦꯟ ꯁꯦꯠꯂꯤ ꯋꯥꯏꯠ ꯃꯆꯨꯒꯤ ꯄ꯭ꯂꯦꯟ ꯁꯥꯔꯠ ꯑꯃ ꯂꯤꯠꯂꯛꯏ ꯑꯁꯨꯛ ꯁꯥꯕ ꯅꯨꯡꯁꯥꯁꯦ ꯃꯍꯥꯛ ꯎꯕꯗ ꯏꯪꯕꯒꯨꯝ ꯈꯜꯂꯤ ꯑꯃꯨꯛꯃꯨꯛꯁꯨ ꯃꯥꯒꯤ ꯑꯣꯏ ꯊꯪꯕ ꯈꯨꯗꯥꯡꯗꯨ ꯊꯥꯡꯒꯠꯂꯒ ꯘꯔꯤꯗꯨ ꯁꯦꯝꯂꯒ ꯄꯨꯡ ꯌꯦꯡꯂꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤ ꯃꯍꯥꯛꯀꯤ ꯍꯩꯅꯕꯤꯅꯤ ꯂꯨꯋꯥꯡꯅ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯩꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯂꯤꯛꯃꯟꯈ꯭ꯔꯦ ꯃꯁꯛ ꯐꯖꯕ ꯍꯦꯔꯣ ꯑꯃꯅ ꯘꯔꯤ ꯆꯠꯇꯕ ꯁꯤꯔꯒ ꯂꯣꯏꯅ ꯁꯤꯟꯅꯔꯤꯕꯗꯣ ꯇꯥꯍꯧꯔꯕ꯭ꯔꯥꯅ ꯆꯦꯛ ꯇꯧꯕ ꯑꯣꯏꯔꯤꯅꯤꯅꯦ ꯂꯨꯋꯥꯡꯗꯨ ꯑꯩꯉꯣꯟꯗ ꯃꯤꯠꯆꯤ ꯈꯠꯂꯒ ꯃꯤ ꯈꯔ ꯂꯩꯌꯦ ꯉꯥꯎꯔꯒ ꯆꯠꯍꯟꯒꯦ ꯇꯧꯕꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯔꯃꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯀꯔꯤ ꯂꯩꯒꯦ ꯂꯥꯛꯇ ꯌꯥꯗꯦꯅꯦ ꯀꯧꯔꯛꯏꯗꯨꯕꯣ ꯏꯆꯦꯅ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏ ꯅꯅꯥꯎꯅ ꯅꯪꯒꯤ ꯀꯩꯅꯣꯝ ꯂꯩꯒꯅꯤ ꯍꯥꯏꯕꯅꯦ ꯑꯗꯨꯒꯤ ꯀꯧꯕꯅꯤꯗ ꯑꯦ ꯑꯩꯒꯤꯗꯤ ꯀꯔꯤ ꯂꯩꯕꯤꯗꯣꯏꯕ ꯄꯥꯝꯖꯗꯦ ꯌꯨꯝꯗ ꯊꯝꯐꯝꯒ ꯂꯩꯖꯗꯦ ꯂꯨꯋꯥꯡꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯄꯅꯤ ꯑꯩꯁꯨ ꯃꯤꯒꯤ ꯃꯔꯟ ꯄꯥꯝꯖꯗꯦ ꯅꯍꯥꯟꯃꯨꯛ ꯏꯇꯩꯅ ꯑꯩꯒꯤ ꯗ꯭ꯔꯦꯁ ꯂꯩꯕꯤꯕꯒꯤ ꯉꯁꯤ ꯑꯩꯅ ꯑꯃꯨꯛ ꯂꯩꯕꯤꯒꯦ ꯍꯥꯏꯕꯅꯤ ꯏꯆꯦꯅ ꯂꯨꯋꯥꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏꯈꯤ ꯌꯥꯔꯦꯁꯦ ꯄꯨꯡ ꯊꯦꯡꯉꯦ ꯅꯣꯏꯅꯤꯒꯤ ꯃꯔꯩꯗꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯌꯦꯡꯗꯧ ꯌꯦꯡꯉꯨꯔꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯣꯜ ꯃꯅꯨꯡꯗ ꯆꯪꯂꯛꯂꯦ ꯑꯩꯅ ꯂꯨꯋꯥꯡꯗ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯨꯏ ꯏꯇꯦ ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯂꯣꯟꯒꯟꯕꯅꯤꯀꯣ ꯆꯦꯛꯁꯤꯟꯖꯧ ꯑꯩꯒꯤ ꯏꯆꯦꯁꯦ ꯍꯌꯦꯡꯋꯥꯏ ꯋꯥꯍꯟꯕꯒꯗꯤ ꯌꯥꯔꯣꯏꯍꯦ ꯂꯨꯋꯥꯡꯅ ꯍꯥꯏꯔꯛꯏ ꯍꯦꯟꯗꯣꯛꯏꯕ ꯅꯔꯩꯗꯣ ꯀꯛꯊꯠꯂꯨꯔ ꯑꯉꯥꯡ ꯑꯩꯅ ꯂꯨꯋꯥꯡꯗ ꯑꯣꯟꯈꯠꯂꯒ ꯍꯥꯏꯈꯤ ꯑꯉꯥꯡ ꯍꯥꯏꯅ ꯈꯠꯂꯤꯕ ꯏꯇꯩꯒꯤ ꯃꯔꯩꯗꯨꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯤꯡꯕꯖꯥꯠꯅꯣ ꯂꯨꯋꯥꯡꯒꯤ ꯗ꯭ꯔꯦꯁ ꯈꯜꯂꯤꯕꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯥꯒ ꯑꯩꯒ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯕ ꯂꯥꯛꯂꯤꯕꯔꯥ ꯍꯥꯏꯕ ꯆꯃꯝꯅꯔꯛꯏ ꯏꯆꯦꯅ ꯀꯧꯔꯛꯄꯗꯨꯗ ꯏꯕꯥꯅꯤꯃꯛ ꯌꯦꯡꯊꯣꯛꯂꯨꯏ ꯁꯤꯗꯒꯤꯁꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯂꯨꯋꯥꯡ ꯂꯨꯋꯥꯡꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯈꯜꯂꯣ ꯅꯪꯅ ꯂꯩꯕꯤꯔꯒ ꯑꯩꯅ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯑꯃꯨꯛ ꯈꯟꯈꯣ ꯍꯥꯏꯔꯣ ꯑꯩꯅ ꯂꯨꯋꯥꯡꯗ ꯁꯥꯎꯔꯞ ꯍꯥꯏꯈꯤ ꯃꯤ ꯑꯣꯟꯅꯗ꯭ꯔꯣ ꯑꯗꯨꯗꯤ ꯂꯩꯕꯗꯤ ꯑꯩꯅ ꯂꯩꯗꯧꯔꯦ ꯂꯨꯋꯥꯡꯅ ꯀꯣꯆꯤ ꯊꯥꯡꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯈꯤ ꯑꯦ ꯅꯈꯣꯏ ꯑꯅꯤꯕꯨ ꯈꯦꯠꯅꯔꯤꯕ꯭ꯔꯥꯅꯦ ꯁꯛ ꯍꯥꯏꯔꯦ ꯃꯥꯟꯅꯔꯦ ꯋꯥꯈꯜꯁꯨ ꯑꯗꯨꯝ ꯃꯥꯟꯅꯖꯩ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯆꯨꯝꯗꯕ꯭ꯔꯥꯅꯦ ꯑꯩꯅ ꯍꯥꯏꯁꯤꯕꯣ ꯑꯗꯣ ꯍꯌꯦꯡ ꯂꯨꯍꯣꯡꯕꯗ ꯀꯩꯅꯥ ꯑꯃꯨꯛ ꯑꯣꯟꯅꯔꯛꯀꯅꯤ ꯆꯦꯛꯁꯤꯜꯂꯨꯀꯣ ꯃꯥꯏꯊꯛꯄꯤ ꯑꯩꯅ ꯂꯛꯅꯕ ꯑꯣꯏꯅ ꯍꯥꯏꯈꯤ ꯍꯣ ꯏꯆꯦꯒꯤ ꯃꯍꯨꯠꯇꯣ ꯑꯩꯅ ꯁꯤꯟꯗꯣꯛꯂꯒ ꯀꯩꯅꯥ ꯑꯣꯏꯊꯣꯛꯀꯦ ꯌꯥꯔꯕꯣ ꯍꯥꯏꯔꯤꯁꯦ ꯏꯆꯦ ꯏꯆꯦꯅ ꯅꯣꯛꯂꯒ ꯃꯁꯤ ꯑꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯦ ꯂꯨꯋꯥꯡꯁꯨ ꯇꯨꯃꯤꯟꯅ ꯂꯩꯇꯦ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯗꯤꯅꯦ ꯑꯩꯅ ꯀꯩꯗꯧꯅꯤ ꯈꯪꯕ꯭ꯔꯥ ꯏꯆꯦꯅ ꯋꯥꯔꯤꯗꯨ ꯇꯨꯕꯠ ꯂꯣꯏꯁꯤꯟꯍꯟꯈꯤ ꯌꯥꯔꯦ ꯑꯩ ꯑꯣꯏꯅ ꯁꯥꯎꯖꯔꯛꯁꯅꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ ꯂꯨꯋꯥꯡꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯅꯤ ꯏꯆꯦꯗꯨ ꯀꯔꯤ ꯀꯔꯤꯅꯣ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯑꯃꯨꯛ ꯀꯦꯕ ꯂꯥꯛꯅꯔꯤ
Iche, itaina lꯧba laktoiro? Aina ichegi manakta famlaga hangkhibani. Ichena khumlai. Lakloye, ngasidi aikhoi gari achawbase aina purani. Tamo chawdasu haikrabane. Ado, gari phajana thauko. Iche chatkre, gari thaudokre. Adubu, gari gidama, ichena sauna halakhiba. Aina chensilaga hangki. Kaigino, aduk sauna halaidubo. Ichena, now, ngasidi em chawning. Karigino, aina tawgano haiba thabakse. Mahakna su yamna pamliba. Aina icheda themjili. Adubu kaidawe haiga iche. Khangde, aidi yam pamjade. Adu kari hainarino ba, aduk sauridubo. Kaisu laiba wana teda. Aina sauning lubai wani. Aingonda magi career hena maru oina haire. Ai yam pende. Ichena yam warauna aingonda tamlakpani. Aina ichebu themjinbi. Ada ai wa ma haige. Ichena mangakno mag hairaki. Kari wana. Ai ngasidi ithanda ngai hak pathagi. Phattaba thabak sinhate. Hayengwai celebrity gi nupini kaina haina doine. Ichedu nokthorei aduga hairei. Pamdabagi wa ngak sungateda. Sum yam pamujabado. Ado magi ngasai gi wadudi ai yam chawning. Ma phone na tawraksana. Ngasidi ai su pai pai roiba yeng. Aisu ichegi mataududa pukli paiba makai noklure. Ichedu aingonda konsilaga hairaki. Nangna haigumadana aduna pharadra. Aina khumki. Phadoine. Magi apambada thingbase afaba khak oirakloi. Ado hojikpu sauriba. Ichedu nokfre tawna. Saudreda. Ado oirasu saukine. Masu khara wajasanu. Hairingai sida fola edo iche. Aina nokfre tawna haikhibani. Pairunu ai washroom da changluge. Ado pairunu ko surme. Ichedu irujaba jangki. Luangdu phone hanjin yam tawra ambani. Adubu konadi tawra khidre. Asumna numita khiba khanghaudre. Thenglak matamdani yamna thengbadi nate. Aikhoi chak chaba tokpada ngairi. Ichegi phone du ngasidi taduna leire. Hanna yengbiruba nate. Luangi phone lakpaduda aina haiki. Iche minungai ramaroye phone do kok paikhatluba. Khangde ko ai tume good night. Ichesu chanana tumki. Mahausanasu hipthabaga tumba nahanbani. Karino ngasi ichena tawribase. Aibu phone se paikhatladrane. Asumna khalingaida luangi message ama yaurai. Noina walking chatwa from dudai leire. Lakada laoida message halo. Reply handrabadi yararoi khanduna aina hanki. Yumda halo luwa. Thengle. Hayeng wari fazana sanarase. Luang na reply amuk pirai. Yumda oina changlo haibra. Nangi apama hairo. Phare, ngahak ngairamo ai laklage. Aina tawfam khangdana asumna reply hanki. Iche, tabro, amta hugalo. Ichedu masadi lenglai. Adubu mikap thorakte. Aina fana kana haudokpani. Adubu takhidre. Ai oina luang bu unaba thoraki. Luang na famliba adugi nakanda. Aisu changsilaga famthaki. Luang aingonda haifet yenglaklaga. Mamaidu amuk laithoki. Kari haigi haibano? Kaigino aibo su yamna wahalibade. Wari base kanano? Nangla natraga aira? Phare aina wahai soikhibane. Adubu kaidhauraba? Ai haifam khangdre surma. Aigisu asoiba laikre. Aina nangbu nungsijabasina nangbusu khamanba phawrae. Adubu kanagisu crush oina thamhaningde. Adugine aina haibade. Aisu nangonda lankre. Luangdu phamlambadagi haugalai. Aisu tapna haugalaga lepi. Luangna aingonda onsilaga hairai. Nungsibagi mafamda ai lamuknabagum tawre. Nangaibu kyam nungsi? Nungsi, yamna nungsi. Aibu laknarano. Nangi thamoigi wada aibu su khanghalo. Ai pakhom piba ngamkhide. Ai magi wahangda lamuknaki. Kari wakhaldagi mahakna wahang ase hanglakhibano. Ai khanfam khangde. Luangna amukkasu hanglai. Nungsibase saklon hongi haibase tasengna chumbra.
ꯑꯩ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯣꯛ ꯉꯥꯎꯔꯛꯏ, ꯑꯗꯨꯕꯨ ꯇꯞꯅ ꯈꯨꯝꯈꯤ, ꯑꯩ ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯌꯦꯠꯂꯔꯣꯏ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ ꯀꯅꯥꯒꯨꯝꯕꯤꯅ ꯅꯪꯕꯨ ꯈꯝꯕꯟꯖꯕꯁꯦ ꯂꯧꯅꯝ ꯅꯠꯇꯦ ꯍꯥꯏꯕꯁꯤꯃꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯀꯥꯎꯕꯤꯒꯅꯨ꯫ ꯂꯨꯋꯥꯡ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ, ꯑꯩꯒꯤ ꯅꯥꯛꯇ ꯁꯨꯝ ꯅꯛꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯨꯠꯅ ꯑꯩꯒꯤ ꯈꯖꯥꯏꯗ ꯇꯞꯅ ꯅꯥꯜꯂꯛꯏ꯫ ꯑꯩꯒꯤ ꯆꯣꯏꯅ ꯇꯥꯔꯛꯄ ꯁꯝꯂꯥꯡꯁꯤ ꯃꯍꯥꯛꯅ ꯈꯣꯝꯒꯠꯄꯤꯔꯛꯏ꯫ ꯈꯪꯍꯧꯗꯅ ꯃꯍꯥꯛ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯑꯩꯅ ꯍꯪꯂꯨꯏ, ꯀꯔꯤ ꯄꯛꯂꯒꯦ ꯅꯈꯨꯠꯇ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯗꯨꯕꯣ? ꯀꯩꯁꯨ ꯅꯠꯇꯦꯗ꯫ ꯂꯨꯋꯥꯡꯅ ꯈꯨꯝꯂꯛꯏ꯫ ꯑꯗꯣ ꯑꯩ ꯍꯟꯈ꯭ꯔꯒꯦ, ꯅꯪꯁꯨ ꯍꯜꯂꯣ꯫ ꯂꯨꯋꯥꯡ ꯑꯩꯒꯤ ꯋꯥ ꯇꯥꯁꯤꯟꯅꯗꯦ, ꯋꯥꯍꯪ ꯑꯃꯗꯨꯝ ꯍꯪꯂꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯃꯥꯡ ꯇꯨꯡꯊꯠꯂꯒ ꯑꯁꯨꯛ ꯌꯥꯝꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯍꯜꯂꯤꯕ? ꯑꯩꯗꯤ ꯀꯅꯥꯗꯁꯨ ꯂꯥꯟꯈꯤꯗꯦ꯫ ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯕꯨ ꯖꯣꯏ ꯇꯧꯈ꯭ꯔꯦ꯫ ꯑꯩꯁꯦ ꯀꯅꯥꯒꯤ ꯑꯣꯏꯔꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯩꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯈꯤ, ꯅꯪꯁꯦ ꯑꯩꯒꯤꯅꯦ, ꯀꯅꯥꯒꯤ ꯑꯃ ꯑꯣꯏꯗꯣꯔꯤꯒꯦ? ꯑꯁꯦꯡꯕꯒꯤ ꯅꯪ ꯈꯛꯇꯒꯤ ꯑꯣꯏꯕ ꯉꯝꯒꯗ꯭ꯔꯥ? ꯑꯩ ꯋꯥꯈꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯋꯥꯈꯜ ꯑꯃ ꯂꯃꯨꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯩꯅ ꯂꯦꯞꯂꯤꯕ ꯃꯐꯝꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯀꯥꯎꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯑꯩ ꯋꯥꯈꯜꯒꯤ ꯑꯆꯧꯕ ꯍꯤꯖꯥꯎ ꯑꯃꯗ ꯇꯣꯡꯗꯨꯅ ꯂꯩꯔꯨꯔꯦ꯫ ꯂꯨꯋꯥꯡꯅ ꯀꯧꯔꯛꯄꯗ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯁꯨꯔꯃꯤ, ꯍꯥꯏꯌꯣ, ꯑꯩꯒꯤ ꯏꯔꯥꯟꯁꯤ ꯀꯔꯤꯅꯣ? ꯁꯨꯔꯃꯥꯅ ꯈꯪꯂꯒ ꯑꯩꯕꯨ ꯀꯔꯤꯅꯤ ꯈꯟꯈꯤꯅꯤ? ꯅꯠꯇ꯭ꯔꯒ ꯑꯩꯕꯨ ꯆꯥꯡꯌꯦꯡ ꯇꯧꯔꯤꯕ꯭ꯔꯥ? ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤ, ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯩꯅ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯑꯩ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯩꯒꯤ ꯏꯁꯥ ꯄꯨꯝꯕ ꯃꯤꯍꯨꯟ ꯆꯣꯡꯂꯛꯈꯤ꯫ ꯑꯩꯁꯦ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯒꯤ ꯂꯥꯡꯗ ꯊꯨꯔꯦ꯫ ꯂꯨꯋꯥꯡ, ꯑꯩꯁꯨ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯅꯪꯒ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯃꯤꯀꯨꯞꯇꯒꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕꯅꯦ꯫ ꯑꯗꯨꯕꯨ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯕ ꯇꯥꯈꯤ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯉꯣꯟꯗ ꯑꯩꯅ ꯅꯨꯡꯁꯤꯕ ꯏꯇꯩ ꯍꯥꯏꯅ ꯀꯧꯖꯈꯤ꯫ ꯑꯩ ꯅꯈꯣꯏ ꯑꯅꯤꯒ ꯂꯨꯍꯣꯡꯕ ꯄꯥꯝꯃꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯗ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯩ ꯃꯍꯥꯛꯀꯤ ꯋꯥ ꯇꯥꯕꯗ ꯅꯣꯛꯐꯦꯠ ꯇꯧꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯍꯥꯛꯀ ꯑꯩꯒ ꯎꯅꯈꯤꯗ꯭ꯔꯦ꯫ ꯑꯩꯗꯤ ꯁꯛꯂꯣꯟ ꯄꯨꯕꯤꯅꯤ, ꯉꯁꯤꯁꯨ ꯁꯛꯂꯣꯟ ꯑꯃ ꯄꯨꯔꯤ꯫ ꯈꯣꯏꯁꯥꯎꯅꯔꯕ ꯊꯃꯣꯏ ꯑꯁꯤꯅ ꯄꯦꯟꯗꯕꯒꯤ ꯇꯦꯡꯊꯥꯔꯤ꯫ ꯑꯩ ꯀꯅꯥꯕꯨꯁꯨ ꯆꯤꯡꯅꯗꯦ꯫ ꯉꯁꯤꯁꯨ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯑꯩꯒꯤ ꯍꯛ ꯂꯩꯔꯤ, ꯑꯗꯨꯕꯨ ꯑꯩ ꯀꯅꯥꯗꯒꯤꯁꯨ ꯍꯛ ꯇꯥꯂꯣꯏ꯫ ꯃꯁꯥꯅ ꯄꯤꯅꯤꯡꯗꯕ ꯃꯤꯗꯒꯤ ꯑꯩꯅ ꯅꯝꯗꯨꯅ ꯏꯁꯥꯒꯤ ꯑꯙꯤꯀꯥꯔ ꯇꯥꯜꯂꯨꯕ ꯑꯩꯅ ꯄꯥꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯂꯥꯟꯊꯦꯡꯅꯕꯅ ꯐꯩ꯫ ꯑꯩ ꯉꯁꯤꯁꯨ ꯈꯣꯡꯐꯝ ꯍꯣꯡꯗ꯭ꯔꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯨꯝꯗ ꯂꯦꯞꯇꯨꯅ ꯑꯩꯕꯨ ꯑꯇꯝꯅꯅ ꯁꯥꯎꯍꯜꯂꯤꯕ ꯃꯍꯥꯛꯄꯨ ꯑꯩꯅ ꯋꯥꯔꯧꯏ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡꯁꯨ ꯅꯪꯇꯕꯨ ꯅꯤꯡꯁꯤꯡꯂꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯀꯅꯥꯅꯣ ꯑꯩꯒꯤ ꯊꯃꯣꯏ ꯂꯩꯅꯥꯗ ꯇꯣꯡꯂꯛꯈꯤꯕ ꯆꯦꯛꯂꯥꯗꯣ? ꯉꯁꯤꯁꯨ ꯑꯩꯅ ꯄꯦꯟꯅ ꯀꯧꯔꯤ, ꯕꯁꯟꯇꯒꯤ ꯀꯣꯀꯤꯜ꯫ ꯑꯩꯒꯤ ꯏꯆꯥꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯋꯥꯔꯣꯏꯁꯤꯟ ꯑꯃꯗꯤ ꯄꯨꯔꯛꯄ ꯉꯥꯏꯔꯤꯕꯅꯤ ꯑꯩꯁꯨ꯫ ꯏꯃꯥ, ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯄꯤꯌꯣ꯫ ꯆꯍꯤ 10 ꯃꯄꯨꯡ ꯐꯥꯔꯛꯂꯦ ꯑꯩꯅ ꯌꯨꯝꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯔꯛꯈꯤꯕ꯫ ꯑꯩ ꯈꯪꯏ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯅ ꯀꯔꯤ ꯄꯥꯝꯂꯤꯕ꯫ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯌꯥꯅꯤꯡꯗ꯭ꯔꯤ꯫ ꯃꯥꯅꯤ, ꯃꯥꯒꯤ ꯃꯆꯤꯟꯗꯨꯃꯛꯅꯅꯤ ꯑꯩꯕꯨ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯑꯃꯒꯨꯝꯅ ꯍꯥꯏꯔꯛꯈꯤꯕꯗꯨ, "Every angry woman have a man behind her sadness." ꯑꯆꯨꯝꯕꯃꯛꯅꯤ, ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯨꯝꯗ ꯂꯦꯞꯂꯤꯕ ꯅꯍꯥꯛ ꯑꯁꯦ ꯑꯩꯒꯤ ꯀꯅꯥꯅꯣ? ꯑꯩꯒꯤ ꯏꯈꯨꯠꯁꯤꯃꯛꯅ ꯂꯦꯡꯖꯕ ꯀꯨꯟꯗꯣ ꯄꯔꯦꯡꯅ ꯅꯪꯒꯤ ꯉꯛꯁꯝꯗ ꯍꯨꯛꯇꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯅꯐꯝꯗ ꯁꯤꯟꯅꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯁꯦꯕꯥꯗ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯗꯒꯤ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯐꯤꯔꯦꯞꯇꯨ ꯂꯧꯔꯛꯈꯤꯕꯅꯣ? ꯀꯩꯁꯨ ꯀꯥꯏꯗꯦ, ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯑꯩꯅ ꯊꯤꯡꯕꯁꯨ ꯉꯝꯂꯣꯏ꯫ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯅꯪꯅ ꯊꯤꯡꯕ ꯉꯝꯒꯗꯕꯁꯨ ꯂꯩꯇꯦ꯫ ꯍꯤꯡꯃꯤꯟꯅꯕꯗ ꯑꯐ ꯐꯠꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯕ ꯌꯥꯕꯁꯨ ꯅꯠꯇꯦ꯫ ꯑꯩ ꯌꯨꯝ ꯀꯣꯏꯔꯣꯏꯗꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯅꯠꯇꯦ꯫ ꯅꯪꯅ ꯄꯦꯟꯈꯤꯗꯕꯁꯦ ꯀꯔꯤꯅꯣ? ꯑꯗꯨꯃꯛꯄꯨ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯑꯃꯒ ꯆꯥꯡꯗꯝꯅꯕꯗꯨꯗꯤ ꯑꯩ ꯋꯥꯔꯧꯏ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛ
Nangga pisak piklingaydagi tinarakpa marup amada aduk hakna thajaba ngamdriba aina yamna hangningkhiba wahangni adubu hangbagi matamdi fangkhide aigi icha Mangal class 12 tamlibani leimasu chap manai makhoi ani leiminadrabasu school di punna taminaba fangki Mangal mabukchal tapchai lan bayadaba ichani mama aina machagidamak wajabagum ichanasu mamagidamak yamna khanjai aigi icha anina mama aigidamak kari tanarigaba wari liningi haiduna panglida libasu yaba nate mamang thaki wari loisindringaida haujiki wari haujinba pamdri ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕ ꯃꯇꯨꯡꯗꯅꯤ ꯄꯥꯕꯨꯡꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯣꯏꯅꯔꯦ ꯍꯥꯏꯅ ꯇꯥꯃꯣ ꯆꯧꯍꯣꯏ ꯏꯃꯥꯍꯣꯏꯒ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯩꯅ ꯆꯥ ꯄꯨꯔꯒ ꯊꯣꯛꯂꯛꯄꯅꯤ ꯏꯆꯦꯒꯤ ꯂꯨꯍꯣꯡꯕ ꯑꯩꯅ ꯇꯍꯥ ꯇꯍꯥ ꯍꯪꯈꯤꯕꯅꯤ ꯄꯥꯕꯨꯡꯅ ꯈꯨꯝꯂꯛꯈꯤ ꯍꯥꯏ ꯑꯉꯥꯎꯕꯤ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯃꯛꯀꯤꯅꯤꯗꯅ ꯑꯩꯗꯤ ꯏꯆꯦꯒ ꯀꯥꯏꯅꯒꯗꯕ ꯑꯣꯏꯔꯗꯤ ꯂꯨꯍꯣꯡꯖꯔꯣꯏ ꯌꯨꯝꯗ ꯁꯨꯝ ꯂꯩꯖꯒꯦ ꯑꯩꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯄꯥꯕꯨꯡꯅ ꯅꯣꯛꯂꯒ ꯃꯆꯥꯒꯤ ꯃꯒꯨꯜ ꯈꯪꯕ ꯅꯄꯥꯅꯤꯗꯅ ꯑꯩꯁꯨ ꯅꯣꯏ ꯄꯥꯕꯨꯡ ꯖꯤꯕꯟꯒ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯂꯨꯍꯣꯡꯕꯁꯦ ꯂꯦꯞꯈꯤꯕꯅꯤ ꯏꯆꯥꯕꯨ ꯌꯥꯅꯤꯡꯗꯕ꯭ꯔꯥꯅꯦ ꯏꯆꯦꯅ ꯈꯨꯝꯂꯛꯈꯤ ꯄꯥꯕꯨꯡ ꯑꯗꯨꯒꯤꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯏꯍꯦ ꯅꯅꯥꯎ ꯆꯠꯂꯁꯤ ꯃꯣꯏ ꯃꯅꯥꯛꯇ ꯂꯩꯕꯁꯦ ꯁꯨꯝ ꯏꯀꯥꯏꯗꯣꯔꯦ ꯑꯩꯕꯨ ꯏꯆꯦꯅ ꯆꯤꯡꯂꯒ ꯄꯨꯊꯣꯔꯛꯏ ꯑꯩꯈꯣꯏꯒꯤ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯏꯆꯦꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤꯗ 이반이디 마땅 뿜바다 까이나바 이하라로예 아이나 이제부 꼰실라가 눅시바나 아이기 이제세 함 눅시에 아더 아이디 숨 이까이락도래 이제나 루홍암다이세 얌 이까이 하이나바네 아이나 ngakna hangki adudi kanan hairiba akhoi namana hairiba asumna ngaihaktu nungaibagi ngamkhai lekhide luangdu numidang aingonda phone tawrakhi ꯇꯥꯕ꯭ꯔꯣ ꯁꯨꯔꯃꯦ ꯇꯥꯏꯌꯦ ꯑꯗꯣ ꯅꯪ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯥꯔꯕ꯭ꯔꯣ ꯅꯪꯒꯤ ꯋꯥ ꯂꯥꯏꯔꯤ ꯆꯥꯛ ꯇꯣꯛꯂꯒ ꯋꯥꯀꯤꯡ ꯊꯣꯛꯂꯣ ꯅꯊꯟꯇ ꯅꯪꯒ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯁꯣꯏꯗꯅ ꯊꯣꯔꯛꯎꯀꯣ ꯅꯇꯣꯝꯇ ꯂꯥꯛꯎꯀꯣ ꯂꯨꯋꯥꯡꯗꯨ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯌꯦꯡꯂꯛꯀꯅꯨ ꯑꯩ ꯏꯀꯥꯏꯌꯦ ꯉꯁꯤꯗꯤ ꯂꯨꯋꯥꯡꯅ ꯑꯩꯕꯨ ꯆꯥꯒꯗꯕꯒꯨꯝ ꯌꯦꯡꯂꯛꯄꯅꯤ ꯑꯩ ꯏꯀꯥꯏꯗꯨꯅ ꯃꯥꯏꯁꯦ ꯍꯪꯒꯠꯆꯕ ꯉꯝꯈꯤꯗꯦ ꯂꯨꯋꯥꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯁꯨꯔꯃꯦ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯌꯥꯕ ꯉꯝꯒꯗ꯭ꯔꯥ ꯀꯔꯤ ꯋꯥꯅꯣ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯑꯩꯕꯨ ꯑꯃꯨꯛ ꯈꯣꯏꯔꯥꯡꯍꯜꯂꯅꯨ ꯑꯩꯅ ꯂꯨꯋꯥꯡꯒꯤ ꯃꯅꯥꯛꯇ ꯈꯔ ꯑꯃꯨꯛ ꯅꯛꯁꯤꯜꯂꯒ ꯃꯈꯥ ꯁꯝꯊꯔꯝꯃꯤ ꯑꯩꯅ ꯍꯥꯏꯒꯦ ꯈꯜꯂꯤꯁꯤꯒ ꯃꯥꯟꯅꯔꯝꯗꯧꯗꯤ ꯃꯥꯜꯂꯦ ꯑꯩꯅ ꯅꯣꯛꯐꯦ ꯇꯧꯅ ꯈꯟꯖꯈꯤꯕꯅꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯑꯩꯅ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯥ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯄꯤꯌꯣ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯣ ꯑꯩ ꯅꯪꯒꯤ ꯋꯥ ꯇꯥꯒꯅꯤꯌꯦ ꯑꯩꯅ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯑꯩꯅ ꯀꯔꯤꯒꯤ ꯇꯥꯔꯣꯏꯗꯣꯏꯅꯣ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯃꯣꯏ ꯀꯥꯏꯍꯟꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯑꯩ ꯌꯦꯡꯗꯨꯅ ꯂꯩꯕꯁꯨ ꯉꯝꯂꯣꯏ ꯏꯇꯦ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯕꯣ ꯑꯩ ꯃꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯂꯧꯁꯤꯟꯐꯝ ꯈꯪꯗ꯭ꯔꯦ ꯑꯁꯦꯡꯕꯅꯤ ꯁꯨꯔꯃꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯇꯩ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯧꯕꯗꯣ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯨꯝ ꯀꯧꯀꯣ ꯑꯩꯗꯤ ꯑꯗꯨꯝ ꯀꯧꯒꯅꯤꯌꯦ ꯑꯗꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯩꯕꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯣ ꯃꯉꯥꯡꯗꯣ ꯃꯅꯤꯄꯨꯔꯗ ꯍꯟꯈ꯭ꯔꯅꯤ ꯃꯍꯥꯛꯅ ꯂꯨꯋꯥꯡ ꯋꯥꯍꯩ ꯑꯗꯨ ꯂꯣꯏꯁꯤꯟꯗꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯍꯟꯅꯤꯡꯗꯦ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯕꯅꯦ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯗꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯐꯣꯡꯗꯣꯛꯄ ꯉꯝꯗ ꯅꯨꯡꯁꯤꯗꯕꯁꯨ ꯉꯝꯗ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛꯇꯨꯅ ꯆꯠꯅꯤꯡꯗ꯭ꯔꯤꯕ꯭ꯔꯥ ꯑꯩ ꯂꯨꯋꯥꯡꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ ꯊꯥꯖꯕ ꯉꯝꯗꯅ ꯇꯨꯃꯤꯟꯅ ꯂꯩ ꯅꯤꯡꯁꯤꯡꯂꯛꯏ ꯅꯣꯡꯃ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯐꯣꯇꯣ ꯈꯔ ꯄꯤꯔꯛꯈꯤꯕꯗꯨ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗꯅꯤ ꯑꯩ ꯂꯥꯏꯔꯤꯛ ꯑꯃ ꯌꯦꯡꯂꯒ ꯀ꯭ꯂꯥꯁ ꯇꯥꯏꯃꯤꯡ ꯌꯧꯔꯛꯄ ꯉꯥꯏꯔꯝꯕꯅꯤ ꯃꯉꯥꯡ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ ꯑꯩꯗꯤ ꯀꯦꯟꯇꯤꯟꯗ ꯂꯩꯒꯟꯕꯗꯨꯗ ꯆꯠꯂꯨꯔꯤꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯁꯤꯗ ꯌꯥꯝ ꯆꯤꯛꯅ ꯂꯩꯔꯝꯃꯤꯅꯦ ꯃꯉꯥꯡ ꯑꯩꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯒ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯛꯏ ꯉꯁꯤꯗꯤ ꯀꯦꯝ ꯆꯥꯅꯤꯡꯗ꯭ꯔꯕ ꯑꯗꯨꯒꯤꯅꯦ ꯀꯔꯤ ꯂꯥꯏꯔꯤꯛ ꯄꯥꯔꯤꯅꯣ ꯃꯦꯒꯥꯖꯤꯟꯅꯤꯗ ꯉꯁꯥꯏ ꯂꯝꯕꯤꯗꯒꯤ ꯂꯩꯔꯛꯄꯅꯦ ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯋꯦ
ꯅꯍꯥꯟꯒꯤ ꯅꯪꯒꯤ ꯐꯣꯇꯣꯗꯣ ꯆꯥꯝꯊꯣꯔꯛꯑꯕꯅꯦ ꯃꯉꯥꯡꯅ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯏꯟꯚꯦꯂꯞ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯑꯩꯉꯣꯟꯗ ꯄꯤꯔꯒ ꯍꯥꯏꯔꯛꯏ꯫ ꯐꯖꯕ꯭ꯔꯥ ꯊꯤꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯑꯩꯅ ꯘꯔꯤꯗ ꯌꯦꯡꯂꯒ ꯍꯥꯏꯈꯤ, ꯑꯦ ꯄꯨꯡ ꯇꯥꯔꯦꯅꯦ, ꯑꯩ ꯀꯣꯟꯅ ꯌꯦꯡꯂꯒꯦꯁꯦ, ꯀ꯭ꯂꯥꯁ ꯌꯥꯎꯔꯁꯦ, ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯀ꯭ꯂꯥꯁ ꯌꯧꯔꯦ꯫ ꯑꯁꯨꯝꯅ ꯏꯕꯥꯅꯤꯁꯨ ꯀ꯭ꯂꯥꯁ ꯂꯣꯏꯔꯒ ꯌꯨꯝꯗ ꯍꯟꯅꯔꯛꯑꯦ꯫ ꯏꯃꯥ, ꯏꯃꯥ, ꯇꯥꯆꯧ, ꯑꯁ ꯀꯅꯥꯝ ꯂꯩꯇ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ꯫ ꯀꯅꯥꯝꯇ ꯈꯨꯝꯂꯛꯇꯕꯗꯨꯗ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯀꯥꯈꯠꯂꯛꯏ꯫ ꯑꯦ ꯑꯩꯈꯣꯏ ꯆꯦꯁꯨ ꯍꯜꯂꯛꯇ꯭ꯔꯤꯅꯦ ꯁꯤꯗꯤ꯫ ꯏꯆꯦꯁꯨ ꯍꯜꯂꯛꯇ꯭ꯔꯤ, ꯏꯇꯩꯒ ꯀꯣꯏꯕ ꯆꯠꯂꯝ ꯇꯥꯔꯦ꯫ ꯑꯩꯅ ꯈꯟꯈꯤꯕꯅꯤ꯫ ꯏꯆꯦꯗ ꯐꯣꯟ ꯇꯧꯔꯨꯗ꯭ꯔꯦ꯫ ꯑꯩꯁꯨ ꯋꯥꯃꯟꯕꯒ ꯉꯥꯏꯍꯥꯛ ꯍꯤꯞꯊꯔꯨꯔꯦ꯫ ꯐꯅ ꯀꯨꯏꯅ ꯍꯤꯞꯂꯒ ꯂꯩꯔꯨꯔ ꯃꯥꯜꯂꯦ꯫ ꯏꯆꯦꯅ ꯍꯧꯗꯣꯔꯛꯄꯗꯒꯤ ꯑꯩ ꯃꯤꯀꯞ ꯊꯣꯔꯛꯄꯅꯤ꯫ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯜꯂꯛꯄ? ꯉꯁꯤꯗꯤ ꯂꯨꯋꯥꯡꯅ ꯀꯣꯏꯔꯨꯁꯦꯅ ꯀꯣꯏꯊꯣꯛꯂꯨꯔꯦ꯫ ꯃꯤꯗꯤ ꯌꯥꯗꯦꯀꯣ, ꯀꯣꯏꯕꯒ ꯌꯥꯝ ꯆꯠꯂꯤꯀꯣ꯫ ꯅꯪꯁꯨ ꯅꯍꯥꯟ ꯆꯠꯂꯤꯗꯨꯗꯤ, ꯑꯥꯏꯁꯀ꯭ꯔꯤꯝꯒ ꯌꯥꯝ ꯆꯥꯏ ꯍꯥꯏꯈꯤꯗꯥꯏꯅꯦ ꯅꯪꯕꯣ? ꯑꯗꯣ ꯑꯩꯒꯤ ꯑꯆꯥꯄꯣꯠꯇꯤ ꯀꯗꯥꯏꯅꯣ? ꯑꯩꯅ ꯏꯆꯦꯗ ꯑꯆꯥꯄꯣꯠ ꯅꯤꯕꯅꯤ꯫ ꯏꯆꯦꯅ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯆꯣꯀ꯭ꯂꯦꯠ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏ꯫ ꯏꯆꯦ, ꯀꯩꯅꯣꯝ ꯌꯦꯡꯍꯟꯒꯦ ꯂꯥꯎꯅꯦ꯫ ꯑꯩꯅ ꯉꯁꯥꯏꯒꯤ ꯏꯟꯚꯦꯂꯞꯇꯨ ꯄꯨꯊꯣꯛꯂꯒ ꯍꯥꯏꯈꯤꯕꯅꯤ꯫ ꯀꯔꯤꯅꯣ ꯑꯗꯨꯕꯣ? ꯏꯆꯦꯅ ꯍꯪꯂꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯏꯆꯦꯒ ꯏꯕꯥꯅꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯌꯦꯡꯉꯤ꯫ ꯑꯩꯒꯤ ꯐꯣꯇꯣꯅ ꯑꯅꯝꯕꯅꯤ꯫ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯉꯥꯡꯒꯤꯁꯨ ꯐꯣꯇꯣ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯐꯣꯇꯣꯗꯨ ꯂꯧꯔꯒ ꯏꯆꯦꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯈꯤ꯫ ꯃꯒꯨꯟ ꯑꯃꯗꯤ ꯌꯥꯎꯔꯤꯅꯤ ꯃꯉꯥꯡꯁꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯆꯦꯅ ꯃꯈꯥ ꯁꯝꯊꯔꯛꯏ꯫ ꯑꯗꯣ ꯃꯥꯒꯤ ꯈꯨꯗꯥꯡꯗ ꯍꯛꯂꯤꯕ ꯇꯦꯇꯨ ꯑꯁꯤꯒꯤ ꯑꯔꯊꯕꯨ ꯀꯔꯤꯅꯣ? ꯁꯨꯔꯃꯦ, ꯅꯪꯕꯨ ꯈꯪꯕ꯭ꯔꯥ ꯍꯥꯏꯕꯅꯦ꯫ ꯑꯩꯅ ꯈꯨꯝꯈꯤ, ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦꯍꯦ꯫ ꯑꯗꯣ ꯃꯥꯕꯨ ꯅꯨꯄꯤꯒ ꯀꯣꯏꯔꯖꯥꯠꯂꯣ? ꯑꯩꯉꯣꯟꯗꯗꯤ ꯅꯣꯡꯃꯇ ꯋꯥꯔꯤ ꯁꯥꯔꯛꯇꯦꯅ꯫ ꯏꯆꯦꯅ ꯐꯣꯇꯣ ꯑꯗꯨ ꯃꯨꯟꯅ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, MS, ꯀꯔꯤꯕꯨ ꯍꯥꯏꯔꯤꯕ? ꯃꯒꯨꯟ ꯑꯣꯟꯊꯣꯛꯅ ꯂꯩꯈ꯭ꯔꯦꯗ꯫ ꯑꯩꯁꯨ ꯈꯜꯂꯤꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯣꯛꯈꯤꯕꯒ ꯑꯩ ꯇꯨ ꯆꯨꯡꯂꯛꯈꯤ꯫ ꯑꯩ ꯍꯧꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯨꯕꯅꯤ꯫